Moirang Pansang Laikai, Ward number 1 Bu, Churachandpur North leibani hairakle. Naga mapal kangjabi machin leiba, first floor, Infinity House the service branch oidun chalairakliba, Care Health Insurance Yauruba Bisnupur District ki, Moirang Pansang Laikai, Ward number 1 dagi mioi amana, Insurance asida maki tifam topa senpam sing tirubagi, pirakba recipta maki address asi, Moirang Pansang, Ward number 1 Hairaga, Churachandpur North 795133, Manipur 14 haina, pirakle hairi. Insurance asida mahak yawbo policy gi matung ina pifam thokpa premium pibagi receipt adu ngarang Haryana gi Gurgaon dagi Care Health Insurance Limited asigi maikai dagi authority amana khuriek piduna tharakkhibani hairi pausin makata na haibada thawng asi Care Health Insurance Limited asigi maikai dagi matau karamna satharaklibu haibagi chapchaba maram sing khangba ngamdre Mioi asidi Moirang Pansang Laikai Ward number 1 da leijabani hairi banba yabadi matam kharagi mamang dasu Imphal gi Bir Tikendrajit International Airport asigi address ta lamka haina thonjilakpaga loinana more da leiba maiti gi khul kharasu kuki gi khul maming sing onthok tuna health card pibada yahol lakle haibagi wathok laikhrabani